Welcome back mayam ngasi sumanga movie review na action romance category da chanba South Indian movie ama mu pudun lakjri movie sigi maming na Hello atopa maming na Taqdeer har su khangnei film si 2017 gi December 19 da release tawkhibani film sina fangkiba rating sing di IMDb da 10 gi manungda 7.3 Google users na 79% gi like piri film sigi director Vikram Kumar Film si da maru ba saktam langni ba singdi Avinash ki saktam da Akhil akkineni Priya ki saktam da Kalyani Priyadarshan Prakash ki saktam da Jagapathi Babu Sarojini ki saktam da Ramya Krishnan Seenu ki saktam da Mikhail Gandhi Junnu ki saktam da Myrah Dandekar Film si explain tawbada soki balang ki bayar busu mayam na ngakpiyo Film si gi hek hawrakpada nupa amagi khonjel na background hairai Hello Nakhoi karigumba ama khanglabra Noiki punsida thengnariba mipum khudimakse chumna thengnaba amata natte karigumba maram amagidamak thengnaba ngaktani hek pokpadagina siramdai mikuptu phawba thengnariba mayamse kari maram kino karigino haibadi khangba ngamba natte masidi aikhoi gi laibakta tamduna laikhrabani makhoi singdo tongan ba mawongda thengnaba ngaktani adubu aikhoi gi soulmate oigedawriba adudi kamdongna thengnagani nakhoi amukta khallaga yengune sigi matungda isai ama saklaga film asigi hero oiriba Avinash tu ulai isai asigi matung amuk Avinash na tablapna scene mudu udlaga magi khonjel na background da hairai sahi 13 tha ahumga numit 13 ni shure maga aiga asukuba matam asi amuk phawba thengnaba ngamdribasi hainaba lai asingba nungsibadi lapnaraga hena nungsi thamoina leitaraba Wakhal sukaya ama thoi adubu thamoi magi khongjel leita drabadi isada leita pham khangandana ahenba wakhal kaya ama sukhalle aina nungti numit khudingi nangi maphamda sakhiba wasak ado ngasi su kawba leitri Avinash tu lambi ki matai da leiriba phampham adu da phame aduga magi khonjel na background da makha tarai nangna ifamda pungpham sida Mapam simakta da nungti gi lao haikibado ai ngasi su kawba leite kaigumba nangna mapam sida lakba numit amada aina laktaba numit thoglabadi kamdawani masi khanbadani nong phana kanna surabasu akhak arau kallabasu aigi khongsina soglabasu nungti gi mapam sida aina lakpa leptribase Krishna signal fauraga nongmada chatliba mi masingsi chawrangna lising ama oiramgani adubu moi mayamna aigidamak karisu khallam loi haiba ai khangi aduga orphan ama oina hingbagi awabasu ai loina khangi aigi akoibada miyoi kaya ama lei adubu aina lonely oiribasiti kanamtana khangbiba natte adubu nangnadi aigi awaba mayam singado kamdawna phawkhibano junnu mi amaga wari sahabagi nungaibadusu nangna tambikhibane Tanjadu da khongji makhol ama taragi haiduna Avinash tu koilei leiraga yengbada nupi masa ama khakna silaga tungda mamana tanarakpadu urai aduga mu magi khonjel na background hairai nangna chen matamda takhiba nangi khongji ki makhol nangna Manipuri chap matamda khutna lengbada thorakpa khuji gi makhol aiga wari sabada nangna momonda nokpa pumnamakto ngarangta oiraboi ningi adubu sahi kya gi matung asida Aigi isa sida nangse mafam sida laklabagum phawi nang ai lapna lainaraklibase phana kuire kari numitta nang gaiga unaba phangani tanja thuda cab driver amana Avinash ki number da call tawraktuna cab book tawbirambadu natra haina hanglakpada Avinash na wrong number oiramgani madi cab book tawkhiba leite hairai phone hek thamge tawbaga asomdagi violin khongbagi khonjel du tabada Avinash tu phone tu thamdabi munna taduna leigre Magi thamoigi khongjel du su kan khalai tanja du da cab driver du na number du haiba hawrakpada Avinash na wa ngangdabi ngehak tumin leibiyu hairai Avinash violin gi makhol adu taraga Junnu makhoi ani na angang oiringai gi mikup khara mitta urai cab driver aduna amu sir ai soigre aina number onana dial tawramme hairakpada Avinash na soide cab adu mana book tawgibani haijillami Mana sumna haribagi maramdi violin gi makhol adu tabada mafam adu khangninglakpagini Avinash na makha tana mu violin ama khonglibadu kanano haina amta yingbiyu haina
cab driver aduda hangbada nupi amani haina cab driver aduna khumai maduda Avinashna mafamdo hairao hek haibaga magi phone do nupa amana laklaka pugre aduda ki Avinashna nupa du kanna tanakhre hojik nupa du kanna chelaktuna metro train amada kakhatkre Avinash su train aduda kakhatkre adu Avinashna kakhalakpa matamdadi makhoi ki marakta partition amana thatuna leiramne nupa aduna kashu leitaba phone amagi aduk yamna wana tanarido kaigino hangbada Avinashna makhoi ki marakta thaliba partition aduda phaliba hoba aduda magi ayago paisa thadaraga phone du pamde last call ge number du pami amta haibirau hairami aduda nupa aduna paisa jing do tapna khunjilaga tasengna nang phone pamdabra hairakpada Avinashna aina wasaktuna haidiba sini last call ge number du dang pibiyu aduga ichatsakra ke hairami nupa aduna number adu note toksilu hairaga number do haiba haurakpaga train adu mafam amada hek khambaga nupa adu kanna amuk chenthokre Avinash su panthaba tawduna amuk tanarai Avinashna nupa adu furitu pairaga yanbada khara shagaire shagairiba jaga aduda mananganda dakhom ama tabadu ubada angang oiringai ge mikuk khara amuk Avinashna ningsinglai Avinash ngahak leptuna lei sigi matung amuk nupa aduna awang mathaktagi mathang kumlakpa matamda Avinashna mangda oina thattuna leiramle mana hek mathak adudagi kumtharakpaga Avinashna songchillai madudagi makhoi ani makhada punna tarai Avinashna nupa adugi pocket tagi phone adu kuithi chiraga lauthoi adubu magi phone di thengnadre magi phone du kaida laikhre hangbada nupa aduna mana ngasai phone lakpa mafamduda mi amada sinakhrabri haina khumlai sigi matung Avinash ki phone du nupa aduna lauraga nupa amanda sinakhibagi sindu hangatuna ulai nupa aduna mu makhata rai aina phone du sinaramdrabadi train manungda nangi number du aina piramba yabane Avinashna amu hairai nangna aise kayarak khodong thiba tahalabani pandu Avinashna pandu haina harakpatuda ma sungai masidagi khoina khangbangamle madudi ngasai dakphamdu ubada angang oiringai gi sin ama ningsinglakibadu pandu oiramle Avinashna makhata namu nang aibu ningsingrapra hanglakpada panduna ningsingdre hairai adragi Avinashna amu makhata rai Ram Krishnan signal nangna thugai gi ba aigi tara nangna huran ki balupa chama chapi aduga accident nang hojikti aibu ningsinglabra sida iktara hairibasi music khongnaba instrument ama khaki mamingni sigi matung senasi angang oringai senda hangatuna ulai Seenu magi iktara tu khonglaga Ram Krishna signal manakta khamduna leiriba gari singadudagi paisa ni rami mathangi senda Indravathi pakta Seenu na Manipuri leiringai da khongji gi makhol ama tai haiduna laithokduna yenglubada nupi macha ama khak chelakpadu urami nupi macha do Manipuri yonpham aduda changlai Seenu nupi adugi khongji aduda munna yengi Manipuri yonba nupa aduna Seenu da Manipuri pirakpada Seenu na nupi duda hana piyu hairai nupi macha du Manipuri chabadu mayamga manadaba mawongda sai Manipuri du madi loina kumna thugairaga mahi duda hapsilaga chamasna kolaga charame nupi macha duna Seenu gi iktara du da yenglaga nang iktara du khongba haibra hanglakpadagi Seenu na magi iktara du puthoklaga isai ama khonglai maduda nupi macha du mamai lai thokre madudagi Seenu na atopa isai ama mu khongakpada nupi macha duna migi hana leiraba isai du khonglaga karisu chauthokningai leite nangna sagi oiba isai oina khongu hairami asi haraga nupi macha du chielaga amuk chatkre Seenu na nangi ming kai kauge haina laurakpaduda nupi macha duna Junnu kawi nangi di kai kawi haibada Seenu kawi haibadagi nokphet taromnaga amuk chenkre Seenu su magi lepham oiriba u mathak aduda amuk laktuna Junnu na nasagi oiba isai khongo hairambadu ningsingduna magi oiba isai ama khongnaba kanna honari asum try tawrambadagi hojikti yamna nungsiba music ama Seenu na khongle music asi ngasai phone da Avinashna takhiba violin da khonglakpa music aduni mathangi numitta Seenu na Manipuri chafam da Junnu bu lakpa ngairi Junnu na yaurakpaga magi khudang da siba khuji adu yauramdabadu da kai chatkre haina Seenu na hanglami maduda Junnu na ngarang chenbada tusinbadagi tekre hairai Seenu na mo Junnu aina nangi damakta ngarang music ama sembani adu khombodu nang taningbra maduda Junnu na hayeng tarage ngasidi thenge imana chairani hairaga chatkre mathangi sinda Seenu du car da mogi driver duna thinba lai driver aduna saromna hairai kaigino nangna Ram Krishna signal da chatsi haribasi yengo traffic mayam se
लाइसंग लाइबा असोमदा चटलबदी मिनिट 5 मुक्तनी हुजिक ट्रैफिक मपादुदा गाड़ी मयाम अमा खामबदुदा सिनुदु महौसागुमना गाड़ी सिंग अदुगी मनाक्ता चंगलई माना चंगलकपदु लापतंगना जुनुना उई सिनुदु जुनु होय कार मनाक्तुदा लेपगा मागे इक्तारादु खोंगी कार अदु tinted glass oibana car manungda junu yauribadu sinudi khangmanate junu na paisa pige tawbada yauram dabadagi driver adu dagi lupa chama chapi ama free khaw dagi lokthokpaduda driver adu na kaino tawrido haibada junu na mapa dagi lupa chani lawraga singbi gerei traffic ki red signal gi matam loiduna gari sing adu thauba horakpaduda Sinudu paisa piram dabadagi mathwai nungaijaramde jununa lupa chama du car gi mingsel chingtharaga makot thindolaga thadarami adu ubada sinudu harauna chensillaga paisa du khulli tawriba mawong du jununa car manungdagi loina urami adu ubada yamna haraujarami mathangi sinda junudu sinuna lairiba upambi adugi makhongda laklaga masinda murum sole Manipuri yonba kakadunadi sinudo swaida lei haibani kaida leikraba jano Magi wadu tabada Sinuna Junnu sida law hairai Junnu du umathak aduda kakhalei Sinuna Junnu bu mamin usil hallaga box ama puthoktu pi Junnu na kaino hangbada hangdolaga yengu haiduna yengbada khuji oirami adu ubada Junnu du yamna haraurami Haujik Junnu na Sinu da khut tingthu harakpada Sinu na khuji sidi nangini hairai aduda Junnu na aina haiba sida taw nangi khubang mai do yenglaga nangi future haibige haina hairami Junnu na Sinu gi khubang mai do yenglaga hairai nang asi red signal da gari mayam khamba adugi manungdagi car amadagi lupa chama phangi chumra maduda Sinu na chummi hairai Sinu di ngasai sel pirakpadu Junnu ni khangjadabani na khubang mai yenglaga hairakpoi ninglibani Junnu na mu nang nungtigi ayuk pung 3:30 taba matamda ngasagi car adudagi lupa chama soi phangani Sinuna nangna haisibu chumlabro hairai aduda Junnu na makhamu tarai ayukta nungtigi lupa chama phanglabadi nang numit chuppa ama thabak subagi mathau tadre Sinuna adubo kamdauno oithokadoino hairai Junnu na mu nang aingonda wasao pung 3:30 tabaga traffic signal aduda soidana chatkani haina Sinu su hoi hairaga wasaklame Sigi matung isai ama saklai aduga isai adugi marakta pandugi kangbuna Sinugi iktara thudekpa ayawpa paisa munbibadusu utlai Sinugi iktara tekpadagi Junnu na magi iktara tu semjinabani haiduna violin gi string ama pibadusu ulai mathang sin amada Junnu na school halakpada mapana magi pochai singdu pek tawrabra hangbada Junnu na tawdri haibada mapana toksilo hayengdagi di Delhi da lairuradabani harakpada Junnu ki maithong du maksillammi mathangi numini hanagum traffic signal atuda Sinu du lai mana hek lupa chama loba car du ure haiduna kanna chensilai adubu mana gari dugi manak yoroktingai da thauba hokre Junnu na lupa chama chapi amada magi phone number iraga paisa du thadarai adu ubada Sinu du haraurame Junnu na gari manungdagi paisa da yauriba number du da call tawrau haina makhunna ingit tawri Sinu na paisa adu lakhalaga yengbada panduna taplauna laklaga chenkhre Sinu su tanarai mana sum tanarakpada pandugi furita yanbada sagaiduna manangangi takphamdu urai masigi sin asini ngasai Avinash na ningsinglakkhibadu masidagi akhoina khangle madudi Avinash ka Sinu ga si masa amatani sum chelakpada hujik Sinu du gari amana thomkhre pandu du adu ubada lupa chama du pairaga nokphet tawraga chatkre Sinu bu gari na thomlauni ba nupi asigi mamingna Sarojini Sinu bu panthaba tawdana hospital da pukhalai Sarojini du matha sana kaplaga lai magi nupa Prakash su hospital da yoshilai Sarojini Prakash ta kolaga higik launa kapai masadu su pakhatpana yadre Prakash na mabungning phatha biram laga Sinu na lairiba room adu da lai police ka Sinu ga wari saribadu thongjin mapandagi Prakash na tarame officer adugi manakta police ani amasu lairi Sinu na hairai paisa du da ikhiba number du pami adu pibiyu uncle police aduna mu hairai ichanupa nang kai thokki haibado sunghai hairanu aino hayu haiba sitang hayu aikoina haiba se minute 10 dangdi nang nabungning changna taw adu oiradi aikoi se handaki khongpam sida yamna nungai hoba yadoine Prakash su haribu adu karino haina munna tarame police aduna mu khatarai nang aina hairi wahai se siga chap manana hairakadabani
Seenu na mo harai uncle gari do nupi amana thaurakpa natra maduda police aduna mani ja nupa magi nupa du su sel yamna paibani harai Seenu na mo uncle ma hoji kaisu taudraba natra icha nupa nangna magi car da chensiluba natte mana nangbu thomdatpani Seenu na mo harai uncle magi mara natte ai ki iralne aina car mamang du da chensulubane police officer du na mo harai Sidani ne anganga thabak tawmina nu hari base moidi oidaba ngangu haibasu yade Seenu na paisa tu da ikhiba number do amu piyu harai officer aduna police ani tu na monse laga harai kana de anganga sida oidaba ngangna ba rehearsal tawraga matam mangna bani man hek hairak ba gaido chithadana iraga statement do puraga station da lao asi haram laga officer tu hogalak paga Prakash ka thengnare police aduna sar sibu kanano hek haiba horpaga Prakash na maha asi angang dubu thomliba nupi dugi nupani hairai adudagi officer duna hairai sir se laibak yamna phaba haibado oire mafam sida leiriba taku takati angang mayam sigi manungdagi yamna chamjaba pukchel chengba angang ma thengnare Prakash na mo karigino na khoina chamjaraba angang sibu phattaba tamina ba honari bari police aduna mo hairai sir city sida leiriba mayam se loina aphaba nga oirabadi aikhoidi kamai hingani aina hariba se sarna hena bab tabiramgani asi haram laga police adu thokre Prakash su Seenu gi manakta changlai Seenu na Prakash ta uncle nang kanano hanglakpada nang bu gari na thomlamliba nupi dugi nupani nang kai shu taudraba natra hairai maduda Seenu na aidi kai shu taudre anti di kai shu taudabra hairai magi icham chamjaba matau tu da Prakash na Seenu bu kokta nungsina nanthabirai hojik Seenu Prakash ka harau harau thorakpadu ubada Sarojini du mapira chena momo nokserai Seenu na magi manak yaurokpada ai soigre isa nupa hairakpada Seenu du momo noi mathangi sinda Seenu du makhoi gi yumda puduna lai Seenu bu ka amada pusillaga mana hek pamba draka leipagai hayu haina Prakash na hairami Seenu du thongnau da yengthoklubada u mayam hobadu ubada mapungning du aduki matik haraujarami mathangi sinda Sarojini ga Prakash ka Seenu gi maramda wari sarami Prakash na hairai angang se karigumba ngasi siramba thokle khalo kanamta na karisu hainaroi lambi sorokta panghing hingba makhoi gi punsi je yamna aruba punsi ni makhoi gi leifam ama leite tongna ba sendal fawba leite makhoi gi chana ba kadai dagi lakani khangba ngamba nate yengo mahak che sahi tara mathoi da ngairi sangsar sida magi ni haibada kana su leitre pukchel sengbada natana mathamo su chawe asigumba angang se phangba araiba nate nangsu khallaga mukta yengo magi damak nanguma mama ama aiguma mapa ama leirabadi kayam nungai gani Sarojini namu tasengbani nangna khalliba adumak aisu khallibane hospital da pukhallakpagi lambi da aina mabu kashu tohonbiganu haina ishorgi mafamda khurum jakhibane aduga aina wasakhibane kaigumba mana kaisu tawdrabadi magi damak yam special oiba kharadi tawgani haina aikhoi ani na sahi kharagi mamangdagi angang ama yoknabak kanna honarakibadu karisu oikhidrabane Prakash na muhairai maga asum thengnau haina laibakta tamlambana oirambasu yai aikhoina angang ama yoknaba honabada oikhidabadu adubu aikhoina hairi sida ma masana yaningbra haibadu khangba ama darkar tari matangi sinda breakfast saringai da Prakash na Seenu da yum sida leirasi yabra haina hanglami Seenu du ngahak tumina leikhre aduga ngahak leiraga machinda momo nolakpaduda Prakash ka Sarojini ga harau manduna Seenu bu konbirame hojik mathangi sinda mandir amada laktuna makhoi gi chanabi gi matung inna Seenu gi oba lai gi thoram pangthoi makhoina Seenu gi mamingsu Avinash haina koukre aduga adoption gi certificate na chingbasu lokthoklamme hojik isai ama amuk salaktuna sensing asi dialogue yauduna utli Junnu amadi Seenu pau phauna khidabagi mathwai nungaitana leibagi mawongdusu utli aduga amuk sin amada Seenu du magi kada leiramdre haiduna mamaga mapagana thiba lakpada traffic signal gi nakal du leiba phampham aduda amuk phamduna leirame jum halaklaga mamaga mapaga da mana chatluribagi maramdu tambagi mawongdu aikhoida uhalli Seenu Junnu na hairambagi matung inna traffic light adugi manakta nungti gi lakpasu leplamde mayamda karigumba kharada haijage makha taba explanation dadi Seenu gi maming si Avinash haina sijanage mathangi sin amada Avinash tu
पार्क अमदा कोइबा पुरई Sarojini na mi khudingi ayhak Avinash ki mamani aduga mana Avinash ki mapani haina harau jana tamlami adubu Avinash na anti kaurakpa mikup aduda mayangi mamangda Sarojini du ikairami mayum halaklaga Sarojini du mangonda ima kaude anti kaurak I haiduna kaplami Prakash na muharai noma soidana kaujarakshanida mana uncle anti haina kauraga ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯌꯦꯡ ꯇꯥꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯃꯌꯦꯡ ꯇꯥꯕꯁꯨ ꯅꯠꯇꯦ ꯃꯥꯅ ꯀꯧꯅꯤꯡꯕ ꯀꯧꯁꯅꯨ ꯃꯥꯅ ꯑꯩꯈꯣꯏꯗ ꯏꯃꯥ ꯕꯕꯥ ꯍꯥꯏꯅ ꯀꯧꯅꯤꯡꯉꯛꯄ ꯃꯇꯝꯗꯅꯦ ꯑꯗꯨꯝ ꯀꯧꯖꯔꯛꯁꯅꯤ ꯑꯁꯨꯝꯅ ꯁꯔꯣꯖꯤꯅꯤꯕꯨ ꯄ꯭ꯔꯀꯥꯁꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯕꯤꯅꯥꯁꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯃꯃꯥꯒ ꯃꯄꯥꯒ ꯈꯠꯅꯔꯝꯕꯗꯨ ꯎꯔꯝꯃꯤ ꯁꯔꯣꯖꯤꯅꯤꯅ I hate you Prakash ꯍꯥꯏꯕꯗꯨ ꯑꯕꯤꯅꯥꯁꯅ ꯇꯥꯍꯧꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯕꯤꯅꯥꯁꯇꯨ ꯐꯃꯨꯡꯗ ꯍꯤꯞꯂꯤ Mamana magi sheba su tawbiri Avinash na hairai auntie I hate you hairibasi kari hairibano maduda Sarojini na nang sigi wahai se kadadagi tarak ino hanglai maduda Avinash na aina school halakpada auntie na uncle da haibdo tahugani haina khumlai Prakash su Avinash amadi Sarojini gi manaktuna changlaktuna phamdarai Sarojini na hairai nang na kanagumba ama yam nungshiraba magi damak yamna khanjaraba miduga lainingba poklaba aduga midu matam pumbada yaifabata oiba pamlaba matamduda miduda ikoina I hate you haiba wahise sijanabani asumna Sarojini na Avinash seran turan haijillami mana asumna seran turan hairibagi maramdi asengbadu hairabadi Prakash makhoi ani khatnai haiba khangkhrani khanbagini wadu tabada Avinash na Sarojini ga Prakash kada onsinduna I hate you auntie I hate you uncle hairai makhoi ani su I hate you haina khumai Haujik Junnu su Seenu su makhoi ani kuina pau phauna dabadagi mama mapa sing laifam khangdraduna koithi thinari Haujik pak adu su loina thugaire haina Junnu gi mapada phone tawduna ahal amana tamlai somda su Prakash amadi Sarojini du wari sari Prakash na hairai ai mafam duda chalure adubu kaisu kanadre park to thugai khre aduga u pambi achauba ama haubodu su phuktat khre mafamdu IT park ama oina semgadawre Sarojini na nupi masadui matangdadi kamai tawragi hanglai aduda Prakash na muhairai Junnu ko bi nupi masati amatta khangdi hairai Haujik Avinash tu paglomda kanna chelakpadu ulai aduga senasi chahi kya haukraba matungda ulai Avinash tu chawba mapung phare somda Junnu su hek pilingai dagi Seenu gi call lakpa ngai baduna hojik phawba ngai ba lepte magi phone da save tawdaba number lakpa khuding Seenu haina hekta kaurui aduga magi mamingsi Priya haina kaukhre aduna hojik Seenu Junnu haiba mingasi mayamna khangnaba makhoi ani gi ming oikhre mathangi sinda Avinash ka mama ga shopping lai mama du mapa ga phone da wari chaduna thorai aduga Avinash tu mana pairakpa pochai singdu makhada nanthare haiduna khungkatpa laknari ngaida manakta khamlamba gari ama angambaduda chentharakpa du ubada Avinash na mama du sokpa tare haiduna ima haina kanna kaurai adubu Sarojini di asuk koiba matam asi ima kauraktraga ngasi kaurakpatuda haraumanduna Avinash na hairiba wahai singadu taramde nokpet tawduna adum yengduna laikre Avinash na hando o haina lauraga khunna ingit tawrabasu maha tarang amada laikre Avinash na yararoi khanduna chensillaga mama bu kolaga chingthoi aduga mama da isau tawduna wa kya hairami adubu mama dudi haraubana tarang amada laibana isau langni batu karisu na chunglamde Sarojini haraubana mamita ira chelami asumna mama masadu gari manungda wari sa satuna lai Avinash na hairai ima aina hek piklingai dagi sorok lanthokpada o yet munna yengo haina imana tambira khibani aduga yengo hujik tawribado achauba accident ama thoklamgadaba khita walbani mama na muhairai accident thoba khuding aigi ifamdadi afaba adum pibibane madura Avinash na muhairai karino ima nang hairibadu aina wa hairabasu nang adomda adum laithoklaga lei mama na muhairai accident na maram oiragani aina nangbu phangjakhibase Avinash na mu adubu hujiki accident aduna tholamnabadi aiga imaga si punsi ki lapnaramasu yai I hate you mom asumna Avinash na hairakpa aduda mama su samana na I hate you hairai Avinash na muhairai aina hujik hairiba I hate you hairiba sidi tasengba I hate you gi meaning aduni mama na muhairai phare ai mathangdagidi sorok lanbada munna yenglaga section na lalage mathangi sinda Priya gi mapadu America da
ट्रांसफर लापकी याम हराउरमी अदुबु प्रिया दी कया हराउरमदे मागी मवोंदु उबदा मपाना प्रियाबु मनाक्ता कौशिली मपाना नंगदी नुंगाइत्रा हंगपदा प्रिया दु असेंबा मिनोक अमा नोक्तुना मपादा कोले मथंगी सिंदा प्रियाना मपादा हैदराबाद मिस यामना तौई चटनिंगे हैरमी मधुदा मपाना करिगिनो नंगना अदुग यामना मिस तौरिबदो हैरकपदा प्रियाना खुमई मफम सिदा ट्रांसफर हेक लापदगी अमुक फावबा हैदराबाद दा चटखिद्रे सैन फ्रांसिस्को दा चटख्रबदी अमुक हना मफम दो चटनी हाइबा थाजद्रे सिगी सु मथक्ता कविता सु लुहोंगदौरे अदुना आई अमुक्ता चचरुगे मपाना हैरई फरे चलसी नमागा आइगे सु चटपदु यावरगे अदु हलकपगा सैन फ्रांसिस्को दा चलसी हौजिति नंग हराउरबा नत्रा प्रिया दु हराउना मपादा कोले मथंगी सिंदा अविनाशना गाड़ी थौरी अदुगा मागी मपादु नाकलदुदा फमलगा सुरुप थगले अविनाशना हैरई प्रमोद की फोन लाक्लमे मधुदा मपाना प्रमोद की मपादु कमाई तौरे हंगलई अविनाशना हैरई फोर्थ स्टेज कैंसर नि आई तसेंगना कीबा फावरे माना थगलिबा सुरुपतोन नंगना थगलिबदुगी तंखाय अमा फाबा नते अदुबु फोर्थ स्टेज ओइरमिसेनी नंग सुरुप थकपा लेपो पापा मचाना पप्पा हैरकपदुदा प्रकाश तु थगलम सुरुपतु थकपा लेपगा हराउबना अविनाशता मुन्ना येंगदुन लै अविनाशना मखा अमुक तारई इमागा आइगना कयारक हन्नसु हायरबनी कईगुंबा नंगना फत्तनुंगदा थोख्रबदी कमदौनी आई अमदी इमागी करिसु खंदब्रा नंग सुरुप थकपा लेपो पापा प्रकाशना करिसु खुमदबदुदा अविनाशना पापा आइना हारिबसे नंग अमता तादब्रा हायरई प्रकाश तो होय हायरगा गाड़ीदुदा यावरंबा सुरुपसिंगदो लोइना लंगथोख्रे मसादुसु हराउबना पीना इहौरई अदुबु पीदु तारक्तनबा वाना खांजिली युम हलपगा अविनाशना मपादु सुरुप थगरोय हायबनी हायना ममादा तमलमे मदुदा ममाना हायरई आइगी इफमदा कयारक हन्ना वासख्रबनी माना तौरिबदो धमनी अदु हायरकपदा अविनाशना मा सुंतक थगरोय हायना वासख्रबनी हायरई अविनाशना मपादा मो ओनसिलगा वासखिबदु कावगनु वासक ngaktaba yaroyko हायरमलगा मागी कादा काखत्ख्रे प्रकाशु ममाई लेसिलक्ते मागी मतौदो उबदा सरोजिनी ना हंजिन हंजिन कौई मपी इरा चेना लैथोरकपदुदा सरोजिनी सु वाखल तारदुना माना पापा हाइना कौरब्रा नत्रा हाइबदा प्रकाशु मंगंग नोमी मखोय अनि नुसिनना अमुक लेंगोनै सिगी मतुंग सिनसी प्रेजेंट डेदा मुलई अविनाशना पांडुदा हैरई नंगना एक्सीडेंट अदु थोंदुना आइबु सिगी फिबम से यौहलपगी नंगबु थागतकद्रा नत्रगा नंगना इफमदा तौखिबा फत्तबा मयाम अदुगी खल्लगा नंगबु फुगद्रा आई तसेंगना चममनरे पांडुना मु हैरई सिनु नंग हिंगलमली बोइरे अदुगा नंगना आइबुसु हुजिक फावबो कावलमद्री अविनाशना मु आइना नंगबु कमदौना तराई तराई कावगनी नंगसे आइगी पुंसिगी ख्वाइदगी फत्तबा मिसंगनी पांडुना कार्यमनरगा मु हैरई नंग यामना होंगलमले हानादी बेग अमा यालगा बिख्यारी ओइना चलमनी अविनाशना साउना हैरई आइगी फोनदु याम थुना पिरौ असुक सांगवा चाही असि नंगना मरम ओइरगा आइना मागा थेंगनखिदबने अदुगा अमुक ngasisu नंगना आइगी इफमदा आयेरपा ओइरी हंदक्का अमुक मागा पाव फाउनबा फंगद्रबा नंग कया नातै चारोय पांडुना नंगना हारिसे नुसिबगी मतंग ओइरे आइबो अमुक्ता ngakpiyu नंगी फोनदु आइना हुरानबने आइना सोइदन अमुक नंगी फोनदु पिगनी अदुबो आई कॉल अमुक्तंग दि तौखिगे पांडुना कॉल तौरमी अदुगा हौजिक माना हुरालखिबा फोनदु पामी हायरगा पांडुदा ओनसिलक्तुना नंबर दु खक पामलिबरा फोनदु यावना पामलिबरा हंगलकपदा अविनाशना नंबर दु पामी हैरई पांडुना अमुक लास्ट कॉल गी नंबर दु पिरगो हायरगा तुमिन लैरगा फोन अदु थम्मे अविनाशना करी तौरे हंगबदा फोनदु गोदान जोख्रे हैरई अविनाशना मफमदुदा चलगा येंगुसि हैरई अदुबु पांडुना मदुदी ओइथोक्लरोय हुरालकपा फोन मयाम अमा मफमदुदा अहनबा मानबा अमुक लोइना सेमदोक सादोकपनी हैरई अदुबु अविनाशना यादबदगी गोदाउनदुदा लाई गोदाउन की थोंदु हांगदोरकपगा अविनाश यावरकपदुदा सिदा कैदौबा लाक्लिनो हाइना नुपादुना हैरई मदुदा पांडुना मागी मरुपनी फोन अमा लैबा पामी हाइना खुमलई अदुबु नुपादुना हैरई आइना सिदा लाकनु हायरगा नंगना मा अमु पुरगा लाक्लिबसे कैगिनो रिसीबाई लाक्लबदी नखोय अनि पुन्ना हाटपिरनी चलो सिदा फोन अमता लैते असी हारगा थोंदु लोनसिनगे तौबगा अविनाशना थोंदु याली अदुगा नुपादु फुदरई तौरिबा मोंगदुदा पांडुदी कन्ना चेनख्रे अदुबु अविनाशती मनुंगदा चंगलगा मयामदु मथंग मथंग फुथरी सुम फुनाबदा मपांदा मु चेंथोरई मखोय मियामना तानरकदु अमु अविनाशना हाइसिंगना फुदरगा का अमदा चंगलथुना थोंग लोनसिले अदुगा माना मागी फोनदु कोइथि थिरमी असुम थिरकपदा ngasai माना इहान हाना फुगिबा थोंग लोनसिनदोय तौबा नुपादु थेंगनरमी अविनाशना हुरालकपा फोन अदु सिदा थम्मी हायरगा अमता लैत्रिबसि करायदा लैख्रे हायरमी
Nupa aduna Jharkhand punna container amada hablaga pukre hairei. Avinash kayam kuirage haibada nupa aduna nangna lakdringai mamang ikan kanaduna pukhibani hairei. Hojik Avinash tu upai amata leitre. Nupa aduna magi bike tu thau phun yauribani hairaga bike ki show adu pisilai. Avinash panthaba tawduna bike adu thauraga container adu gi matungda kanna tanarei. Tungdagi su nongmai kap tuna mabu tanarei. Avinash hai singna bike tu maning thangkatlaga container adu gi manakta thaujinduna mahakna container adu da napkhre. Magi bike adun turaga tharo olakpada mabu tanarei kangbu dugi car da thengduna pokhaikhre. Avinash haisingna karaktuna driver na famliba jaga adu yoshilai. Mana thongnawdagi chongsillaga driver adu da kaurame. Makhoi ani kanna steering adu pairaga muknari. Avinash na brake hangkau bada container adu maning hangdoraktuna phone mayam du tarai. Driver du su Avinash na khuning hanbadagi wanthakre. Avinash sariba phone mayam du magi phone du kuyeng yengbada phangdraduna waraduna leplaga haiphet yengthorakpada magi phone du urami. Phone du paikalaga sorama sangna hondoi adubu magi phone gi screen adu di yaramdre. Avinash thawai changna phone du da yengnaga leikre. Somda su second hand phone karba tauribadugi leader oriba rishi du godown da yoshilakuna makhoi kaya laklambano haina hangami. Maduda ngasa ihana Avinash na phukhiba nupa aduna supnatagi nupa macha ama khaktani haina khumai. Rishi na mu mama tomta asuk yamkhraba mi singje kamdongna phuriba. Aikhoina mana yam ka hena thawgadaba kari thabak tawrurage. Magi mama mapa ga halurabro. Nupa amana magi phone huralubagini hairei. Adudagi Rishi na mu ngagrap tawduna hairei. Tawromliba mayamse supnagi phone ama khakki oira. Avinash na ihana na phuramba nupa aduna mu hairei. Mani Rishi bhai aduga aikhoigi truck driver na phone tawraklambani. Truck tu sumana mang ta'alaga magi phone tu khak puraga chatkre hairaklambani. Handakti Rishi tu sauna hairei magi phone ge data pumba aikhoida loina lehoba natra. Aduda lehowi harakpadagi magi phone data sing tu sijanaraga mabu kaida leige track taw hairami. Somda Avinash su phone sempam da laglaga magi screen du sinnaba haibada ngaya ngayo hairei. Tanja tu Rishi su magi khongbu yauraga yoshilai. Avinash na mathakta leibadu ubada makhoi elevator tongduna kakhatpa horokpaga Avinash tu kanna chenthakhaga elevator aduna yaurakadaba mafamduna ngaiduna leiraga elevator du thong hek hangdorakpaga makhoi singdu amamta oina phudharai. Amukta pulap thokpa chandabaduda thorakpadu Avinash na setharami. Upai leitraduna elevator gi thong du lonsilaga makharomda amuk kumtharai. Adusu Avinash na ngaiduna leiramlaga hojiki adumaina amuk phudharai. Elevator tuda tongdaba kangbu kharasu amu Avinash pu tanarai. Adubu mana loina phudharamlaba tungda haisingna mathakta karaktuna phone sempham adudagi phone du lauraga cab driver aduda call tawrame. Avinash na ngasai ayu wrong number da wari sarambaduni aina violin khongmoi makhol ama takhibadu kadai dono hanglame. Maduda cab driver duna ai ningsingla e sir da call amuk tawbudusu amuk pairakhide haraklame. Avinash na nang kadai da leige haibada cab driver duna Shorty music stall da lei haina khumlai. Madudagi Avinash na kadai jaga no hanglakpada cab driver duna muhairai. Hujik Rockford music festival tawri. Madugi mafam dudani nupi duna violin khonglambadu. Nupi du tasengna masak yamna phajai sir. Wahai du tabada Avinash tu pungaw ngawrami. Tanja tu Rishi gi kangbu amana cricket bet na Avinash ta thomakpadagi Avinash tu gyan ngaw duna takhre. Mathangi sinda numit tari ni mamangda amu hangatuna ulai. Avinash airport ta mama bu lakpa ngairi. Tanja du da Priya su trolley du illaga thorakpada magi violin du nantharakpadu da khungkatpadu Avinash na urami. Makoi anisi amuktang thengnarabadi haiduna chahi kya ngaijarakpani adubu hojikti thengnarabasu chawrabani na masak khangnadre. Avinash na I hate you darling, I hate you sweetheart thaba play card ani khak paibadu Priya na urami. Priya du kabita na kaurakpadagi chatkre. Avinash su ngahaki manungda mama thoraktuna gari da lai. Mama macha gari manungda wari sari. Mama na Avinash ta luhongnaba wa hautoklami. Maduda Avinash na nupi do phangnaba thikisi harakpada Mama na benu ki macha nupi do leire dudi nang na hariba nupi do adu natro hairai. Avinash na amu ima aina haise gyan soidana taramgani hairakpada mama na nupi macha du kayam kuina thikini hairai. Avinash na amu aina ma hek thengnadri phawba noi bhab amata taba ngamnaroi. Somda amuk Priya ga Kavita ga su gari manungda Seenu gi maramda wari sari. Kavita na hairai
मोइदो सोरोक तक कोइचा चटलगा लैबो कांगबुनी ड्रग सिजिनबा यू थकबा मिहाटबा सुम्बा ngaktani aduna chahi 15 suna amata hingdabane प्रियाना मु कविता चांबीदुना अमुक्ता लेपिरो मसी आइगी ओइबा पर्सनल नि आई कनामतदा मसीगी वासिसु तमद्रिबने सोमदा अविनाशना अमु हाइरई कनागुम्बना मागी वाखल काउदुना अतोपा अमा येंगु हाइबदा आइगी वाखल असिदा संगदे यारबदी मतुंग असुमना हाइबिगनु इमा ममाना अमु हाइरई नंगिदमा आइना आशा कया अमा सागतचरिबने आइसे नंगी नमा नत्तबरा अविनाशना मु चुम्मे नंगसे आइगी इमाने अदुबु आइना इमागा बाबागा फंख्रिबसे मागी मरमगिदमक नत्तबरा अदुना आइना माबु कमदौना हेक काउथोकनी सोमदसु प्रियाना मु हाइरई आइना मफमसिदा लाक्लिबसे सिनुबु थीबने नंगी लुहोंबा लाक्लिबसिदी आइना सिदा लाक्पा यानबा मरम अमा पिसिनबगी वाने आइना हारिबा वासे ताबदबुदी नंगना नुंगाइपम थोकते अदुबु आइना मियोय कया अमा थेंगनरबसु सिनुबुदी काउथोकपा सुंगम ngमदे सोमदा मुक ममाना अविनाशदा माबु काउथोलो हाइरई मदुदा अविनाशना इमा महागदो आइगी सोलमेट ने इमासु इमागी सोलमेट फंगलबनिना तुमिन लेबिरो आइसु आइगी ओइबा सोलमेट सिदी इसाना अदुम फंगनबा थिजरगे ममाना मु हाइरई नंगना हारिबसे आइगी सोलमेट सि नंगी बाबानी नत्रा अदो मादी आइगी सोलमेट नत्ते मादी चुमना नुंगसिबगी वाने आइगी सोलमेट ती अतोपने मागी वादुदा अविनाशना कनानो सोलमेट तुदी हंगलकपदा ममाना अमु खुमलई आइसे दाव यामना यादबा हाइबदो ओइरे आइगी सोलमेट अदुगा अमुक्ता उनखिद्रि सिल्वर स्टोन दो आइगी सोलमेट नि हाइना हाइरई अविनाशना करी स्टोन हाइबनो हंगलकपदा रंबो साबा नुपादुने हाइरई मदुदा अविनाशना नोकलगा अदुदी सिल्वर स्टोन हाइबा नत्ते इमा सिल्वेस्टर स्टेलन हाइबनी इमा नंग सेंगना ngaure आइना कन्फर्म तौरे ममाना मु हाइरई आइरो नंगलो ngauribase नुपी मचा अमाबु चाही 15 ngairакलिसे अदुदा अविनाशना चाही 15 नत्ते इमा चाही 14 गा था अहुमगा नुमित 13 नि वाहै सिमक असोमदसु प्रियाना कवितादा हाइरमी तंजादुदा प्रिया होगी गाड़ी दु पंक्चर ओइरमी नुंगसु कन्न सुरी ड्राइवर अहल अदुना नोंगलकता कुमलगा तयार अदु सिन्नबा लाक्नरी तंजादुदा अविनाश होइसु योक्सिलई अविनाशना कुमलगा तयार अदु मा सिम्बिरगे हाइरगा अहल अदु गाड़ीदा काकरहल्ली अहल अदुना गाड़ीदा कारकपदा कविताना तयार सिन्बा लोइरबरा हाइरई मदुदा अहल अदुना थोंनावदा अमुक्तगी येंगु हाइना येंथोक्लुबदा अविनाशना तयार सिन्बदो नोंगलक अदुदा उरमे अदुबु नोंगतुना मसक्ति फजना उरमदे कविताना मासे कनानो हंगलई अदुदा अहल अदुना हाइरई कार मयाम अमा मफमसि लालगा चटख्रे अदुबु कनामतना मफमसिदा खामदुना आइगी इतेंग पांगदे नुपा मचासिना मतोमदा चंगलकलगा आइबु गाड़ीदा काखलो तयार सिमाना ओइना सिलगे हाइरक्लिबने कयादा पुक्चेल चावख्रबनो तयार अदु सिनबा लोइरगा कारगी मनिंगदा कोकोक थिलकपतुदा प्रियाना येंथोक्लुबदा हंदक्ति अविनाश की मसक्तो उहौरे मथंगी सिंदा अविनाश ट्रैफिक सिग्नल मनाकी मान हेक फंबा मफमदुरा लाक्तुना फमले तंजादुदा नुपा मचा अनि खक्वरी सासादुना लाई नुपा मचा अमन हाइरई नंगी रुपा चामदु खराइदगिनो मदुदगी नुपा मचा अमदुना मसिदा कार टोंबा चेसी अमा लेहौबनी माना अंगांग खुदिंगी रुपा चामा चामा येलहौबनी हाइना हाइरमी अदुदगी पंथाबा तौदना मखोय अंगांग अनिदु अमुक नुपीदुगी मनाक्ता चटख्रे अविनाशु तुंग इनादुना लाई माना कार मना अदु चंगनुबददी ngasai airport ta thengnakiba Priya du oirame Priyana lupa sama sama piri badu mana nganwai sinu da piki badu ningsing laga piri bane Avinash na hek jangsin baga Priya du angang da pina ba paisa loithoki ba tanjane adu ubada Avinash na magi bag ta gi lupa sama chapi ama Priya da pirame Priya na paisa du lauraga angang du da muk pirame Priya su Avinash ubadu da mana nonglakta gari tire sinki badu ningsing lai Avinash na satki badu Priya su prap tanaraktu na makhoi ani maming hangnarame Priya na Avinash ta thagalami maduda Avinash na lupa sama khakkibo aduk yamna su thagal piyanu hairai maduda Priya na mana thagali badu paisagi na ti harami adudagi Avinash na adudi kaigino haibada Priya na ahal amana tayar sinduna laiba mekup aduda changsillaga mateng pangbirambagini hairai Avinash na nangdi kamdongna khangni bano hangakpada Priya na ma su gari manung aduda tongi hairai Avinash sakpham du khangan hallaga sauramna hairai aduna takpadi aina tayar sillingai noi manungla nungaina phami natra Priya na tamlapna aduki wangak sunate nung kanna suduna tawani haina khumlai adagi Avinash na sauna mo hairai aidi nung chotra ai haksibu waterproof lane Priya na amu driver aduna aigi marup kabita akhoi anibu kumaktana ba haibadagi kumaktabane Avinash to muk sawalaga hairai oh aidi natom tara haibabu nangi marup su yauri boire noi tayar du kayam lummi aduga car adu kyam lummi haibadu kayimta khangdabra
ꯑꯩꯒꯤ ꯈꯨꯠꯁꯦ ꯅꯨꯃꯤꯠꯇꯨꯗ ꯅꯥꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯠꯇ꯭ꯔꯤꯕꯅꯤ ꯄ꯭ꯔꯤꯌꯥꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯕꯤꯅꯥꯁꯇꯣ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯥꯎꯒꯅꯨ ꯍꯥꯏꯔꯛꯏ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯦꯌꯔꯄꯣꯔꯠꯇ ꯑꯩꯒꯤ ꯕꯦꯒꯦꯖꯇꯣ ꯄꯨꯔꯒ ꯊꯣꯔꯛꯄꯗ ꯅꯪꯅ ꯁ꯭ꯋꯤꯠ ꯍꯥꯔꯠ ꯂꯞ ꯑꯣꯐ ꯃꯥꯏ ꯂꯥꯏꯐ ꯊꯥꯕ ꯄ꯭ꯂꯦꯠ ꯀꯥꯔꯠ ꯄꯥꯏꯔꯒ ꯂꯩꯔꯝꯕꯗꯨ ꯑꯩꯅ ꯎꯈꯤꯕꯅꯤ ꯑꯩꯅ ꯈꯟꯕꯗ ꯃꯗꯨ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ ꯑꯕꯤꯅꯥꯁꯅ ꯑꯃꯨꯛ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒꯨꯝꯕꯅꯦ ꯑꯩꯒꯤ ꯂꯞ ꯑꯣꯐ ꯃꯥꯏ ꯂꯥꯏꯐ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯏꯃꯥꯅꯦ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄ꯭ꯔꯤꯌꯥꯗꯨ ꯉꯛꯂꯞ ꯅꯪꯒꯤ ꯏꯃꯥ ꯑꯣꯏꯔꯦ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯑꯕꯤꯅꯥꯁꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯗꯤ ꯏꯃꯥꯗ ꯐꯥꯒꯤ ꯇꯣꯏꯅ ꯇꯧꯕ ꯑꯩꯅ ꯀꯥꯔꯟ ꯇꯥꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯃꯥ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯁꯨ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯅ ꯉꯔꯥꯡ ꯐ꯭ꯂꯥꯏꯠ ꯇꯣꯡꯉꯛꯄꯗ ꯅꯨꯄꯤ ꯑꯃꯈꯛ ꯊꯦꯡꯅꯩ ꯃꯥꯅ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯋꯥꯔꯤ ꯇꯧꯔꯒ ꯂꯩꯕꯗꯨꯗ ꯀꯣꯛꯀꯥꯁꯦ ꯄꯣꯈꯥꯏꯒꯦ ꯇꯧꯕꯖꯥꯠꯅꯤ ꯃꯣꯏꯅ ꯅꯣꯡꯃꯇ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯍꯪꯅꯕꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯒꯤꯗꯤ ꯑꯐꯕ ꯋꯥꯔꯤꯇ ꯍꯥꯏꯒꯅꯤ ꯑꯩ ꯉꯔꯥꯡ ꯏꯌꯔꯐꯣꯟꯁꯨ ꯀꯥꯎꯗꯨꯅ ꯄꯨꯔꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯑꯩꯒꯤ ꯅꯥꯀꯣꯡꯁꯦ ꯋꯥꯏ ꯑꯣꯟꯊꯣꯛꯅ ꯁꯤꯜꯍꯟꯈ꯭ꯔꯦ ꯃꯥꯅ ꯉꯥꯡꯂꯤꯗꯣ ꯇꯥꯅꯤꯡꯃꯟꯗꯗꯨꯅ ꯑꯩꯅ ꯋꯥꯁꯔꯨꯝꯗ 3ꯂꯛ ꯆꯪꯕꯗꯨ ꯃꯥ ꯀꯔꯤꯝꯇ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯋꯥꯗꯨ ꯇꯥꯕ ꯂꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯑꯃꯨꯛ ꯅꯣꯛꯏ ꯄ꯭ꯔꯤꯌꯥꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯀꯕꯤꯇꯥꯒꯤ ꯂꯨꯍꯣꯡꯕ ꯍꯟꯗꯛ ꯋꯤꯛꯁꯤꯗꯅꯤ ꯁꯤ ꯌꯥꯎꯔꯝꯂꯒ ꯑꯩꯗꯤ US ꯇ ꯏꯃꯥ ꯕꯕꯥ ꯌꯥꯎꯔꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯗꯕꯅꯤ ꯑꯕꯤꯅꯥꯁꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯑꯐꯕ ꯃꯤꯒꯩꯁꯤꯅ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯂꯒ ꯆꯠꯂꯤꯕꯁꯤꯕꯨ ꯑꯗꯨꯒ ꯐꯠꯇꯕ ꯖꯨꯠꯃꯦꯟ ꯆꯥꯗꯕ ꯃꯤꯒꯩꯁꯤꯅ ꯁꯤꯗ ꯂꯣꯏꯅ ꯂꯩꯍꯧꯕ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯥꯁꯄꯣꯔꯠ ꯁꯥꯕꯒꯤ ꯅꯤꯌꯣꯝꯁꯦ ꯈꯔ ꯁꯦꯝꯗꯣꯛꯇꯕ ꯌꯥꯔꯣꯏ ꯑꯐꯕ ꯃꯤꯁꯤꯡꯁꯤꯗꯅ ꯄꯥꯁꯄꯣꯔꯠꯁꯦ ꯄꯤꯗꯕ ꯑꯗꯨꯒ ꯐꯠꯇꯕ ꯖꯨꯠ ꯆꯥꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯅ ꯄꯥꯁꯄꯣꯔꯠꯁꯦ ꯐ꯭ꯔꯤꯗ ꯁꯥꯕꯤꯔꯒ ꯇꯤꯀꯦꯠꯁꯨ ꯐ꯭ꯔꯤꯗ ꯄꯤꯔꯒ ꯃꯄꯥꯟꯂꯣꯝꯗ ꯂꯣꯏ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕ ꯁꯨꯃꯥꯏꯅ ꯇꯧꯍꯟꯗꯕ ꯌꯥꯔꯔꯣꯏ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛ ꯑꯩ ꯃꯐꯝꯁꯤꯗ ꯍꯞꯇꯥꯃꯨꯛꯇꯒꯤ ꯍꯦꯟꯅ ꯂꯩꯔꯔꯣꯏ ꯃꯗꯨꯗ ꯑꯕꯤꯅꯥꯁꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯛꯄꯗ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯕꯗ ꯏꯁꯥꯁꯦ ꯀꯌꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯕꯤꯅꯥꯁꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯃꯐꯝꯁꯦ ꯍꯥꯏꯗ꯭ꯔꯕꯥꯗꯅꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯝꯁꯤꯅ ꯅꯨꯡꯁꯤꯕꯅꯦ ꯅꯪꯁꯨ ꯃꯐꯝꯁꯤꯗ ꯂꯩꯕ తారꯕꯗꯤ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯛꯀꯅꯤ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛ ꯃꯐꯝꯁꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯃꯥꯜꯂꯦ ꯃꯐꯝꯁꯤꯗ ꯑꯩ ꯃꯤꯁꯛ ꯑꯃꯈꯛ ꯊꯦꯡꯅꯔꯕꯗꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯦ ꯑꯗꯨꯕꯨ ꯊꯦꯡꯅꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯐꯔꯦ ꯑꯗꯣ ꯊꯦꯡꯂꯦ ꯑꯩ ꯑꯃꯨꯛ ꯆꯠꯈꯤꯅꯕ ꯇꯧꯔꯒ ꯑꯁꯨꯝꯅ ꯄ꯭ꯔꯤꯌꯥꯁꯨ ꯆꯠꯄ ꯍꯧꯏ ꯑꯗꯨꯗꯒꯤ ꯑꯕꯤꯅꯥꯁꯅ ꯑꯃꯨꯛ ꯀꯟꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ ꯀꯩꯒꯨꯝꯕ ꯃꯐꯝꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯂꯕ ꯅꯪꯅ ꯎꯅꯕ ꯄꯥꯝꯂꯤꯕ ꯃꯤꯗꯨ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯀꯝꯗꯧꯕ ꯄ꯭ꯔꯤꯌꯥ ꯅꯣꯛꯇꯃꯛ ꯅꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯔꯣꯖꯤꯅꯤꯒ ꯄ꯭ꯔꯀꯥꯁꯀ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯄ꯭ꯔꯀꯥꯁꯅ ꯑꯦꯅꯤꯚꯔꯁꯔꯤꯗ ꯄꯤꯈꯤꯕ ꯔꯤꯡ ꯑꯗꯨ ꯁꯤꯕ ꯎꯗꯕꯗꯨꯗ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗ ꯁꯔꯣꯖꯤꯅꯤꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯂꯤꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯁꯤꯟ ꯑꯗꯨ ꯑꯩꯈꯣꯏꯗ ꯐ꯭ꯂꯥꯁꯕꯦꯛ ꯑꯣꯏꯅ ꯎꯍꯜꯂꯦ ꯁꯔꯣꯖꯤꯅꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯣꯏꯕ ꯅꯨꯄꯥ ꯑꯃꯈꯛ ꯐꯝꯊꯔꯛꯏ ꯇꯟꯖꯥꯗꯨꯗ ꯄ꯭ꯔꯤꯌꯥꯁꯨ ꯃꯥꯒꯤ ꯁꯤꯠꯇꯨ ꯊꯤꯔꯒ ꯂꯥꯛꯄꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯐꯝꯂꯝꯂꯤꯕꯗꯨ ꯃꯥꯒꯤ ꯁꯤꯠ ꯑꯣꯏꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯁꯤꯠ ꯑꯗꯨꯗ ꯐꯝꯕꯗ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯗ ꯑꯣꯏꯅ ꯐꯝꯕꯤꯌꯨ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯔꯣꯖꯤꯅꯤꯅ ꯅꯥꯀꯜꯗꯒꯤ ꯆꯠꯀꯦꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯑꯗꯨ ꯄ꯭ꯔꯤꯌꯥꯅ ꯆꯠꯀꯦ ꯇꯧꯕꯗꯨꯗ ꯁꯔꯣꯖꯤꯅꯤꯅ ꯈꯪꯅꯕ ꯁꯥꯔꯒ ꯄ꯭ꯔꯤꯌꯥꯗ ꯋꯥꯔꯤ ꯁꯥꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯔꯛꯄꯗ ꯁꯔꯣꯖꯤꯅꯤꯅ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯉꯁꯥꯏ ꯑꯩꯅ ꯐꯝꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯔꯣꯖꯤꯅꯤꯅ ꯚꯥꯞ ꯑꯣꯏꯍꯧꯗꯕꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯄ꯭ꯔꯀꯥꯁꯅ ꯔꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯄꯗ ꯁꯔꯣꯖꯤꯅꯤꯅ ꯍꯥꯏꯔꯛꯀꯦ ꯉꯥꯏꯈꯣ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯑꯁꯤ ꯍꯥꯏꯔꯒ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯅꯨꯡꯒꯤ ꯁꯤꯟ ꯑꯗꯨ ꯑꯃꯨꯛ ꯎꯠꯂꯛꯏ ꯁꯔꯣꯖꯤꯅꯤꯅ ꯄ꯭ꯔꯤꯌꯥꯗ ꯅꯪꯁꯨ ꯍꯥꯏꯗ꯭ꯔꯕꯥꯗꯇꯒꯤꯔ ꯍꯪꯕꯗ ꯄ꯭ꯔꯤꯌꯥꯅ ꯅꯠꯇꯦ ꯃꯥꯗꯤ ꯗꯦꯜꯂꯤꯗꯒꯤꯅꯤ ꯃꯐꯝꯁꯤda luhongbagi lakbani haibada nangna sagi luhongbagi ra haina amu Sarojini hanglai maduda Priyana mamana bigini hairakpada Sarojini na amukasu nangna sadi luhonglabra hanglai aduda Priyana hongdri hairai Sarojini na magi machanupa Avinash pu thagattuna Priyada wari kaya ama liramme mana liriba waridu taningdraduna music hekta ge haina Priyana hairakpada magi machanupa Abhisu music yana panjabani haina amuk makha tarae Priyana machinda magi earphone du kai satkre haina sonbaduda Sarojini na kaidawre hangbada earphone jawramde hairakpada nakanda phalniba ngasagi anoiba nupa aduna magi yauri hairai aduda Sarojini na imung manungi oiba warida marak thasilakanu abigi maramda wari sari hairakpadagi nupa adu makha taraktre Sarojini na magi ringdu puthoktuna Mother's Day numita abi na magi gift oina pibibeni haijilame Sarojini na makha tana amu hairai mana Mother's Day khudingi aigi kainoma adumpi nangsu khallaga yengo mama bu aduki matik care labiba mana hayengwai magi nupitu kayam luna tawini magi wari du taningdraduna Priya du washroom changmugi hairaga hawgatkre adusu Sarojini na amu yam thuna lau abigi maramda wari yamna leiri hairame Prakash na amu nangna ngasaidagi liriba wari do ring du karai leigre haibare sungai haide
Sarojini na ring do nupi edu ki bag ta hapsing kre harakpada Prakash na ngakna adudi kari maramgino hairi madura Sarojini na mukhumlai masak phajaba khakna yade nupi edu gi lamcha sajat pukchel su aina test tokthopani hoji amu aeroplane manung gi sendu amu ulai Sarojini na Priya da washroom da kuina lairakliba kaigino haibada Priya na queue yamna sanglambagi ni haina khumlai Sarojini na amu wari makha do pangni da lirai adudagi ngahak laibaga Priya do amu taningdraduna washroom da changi haina hawatkhre ngasai Priya na Avinash da wa yamna ngangba nupi ama aeroplane da thengnaragi haibadu Avinash ki mama si oiramle sinadu asomda mu ulaktuna Sarojini na Prakash ta hairai aina khanbada ma flight tongbagi problem ama leiba male ngahak leitana washroom da pangchang da changi Priya amuk thorakpaga handaksu queue yamna sanglamira haina Sarojini na hangbada Priya na hoi harai adudagi amu Sarojini na magi yum leifam lambi na singba sitana hairami siki matungda amuk Priya do handaksu taningdraduna washroom amadu mole amaduda amuk changnugi hairaga hawatkhre somda amu ulaktuna Prakash na Sarojini da amu hairai nangna nupi dugi character test tawnaba honabada lupa lakh yankhai piba ring do pithokhraba natro nupi do langni haibasu thajade ring dugi mamal du tabada Sarojini ti ngakkhre tanja tu da doorbell khinglakpaduda makhoi ani wari du lepi Avinash na thong hangdorakpada Priya leplambadudha animak pungak ngai Avinash na hairai nangna unaba pamjaba midu thengnadre nang chalani haibadaine ado hojikti Hyderabad na nangbu amung nungsiraklabo Priya na adui natte Miss Sarojini asumna haige tawbada Avinash na marak amuk thatlaga hairai o nangi se aigi lupa chamadugi thawaina yumga thiraga laklibore tanja adura Sarojini to thoraklaga Priya ga kongnabadudha makhoi ani kamdawna khangnaramlibano khanbada Avinash to ngakna yenge Sarojini na Priya da hairai aina hojikta nangi maramda aigi ipuroibada wari saramda ngairibane adugane aina flight manungda wari libada isanupa ama panbado mahaksine mamagi waduda Avinash na Priya na ngarang nupi ama flight manungda thengnai haina likhiba wari du nupi edu magi mamani haibasi khanglai Sarojini ki waduda Priya su khoktak charame mana Sarojini gi maramda ngangba yaba Avinash na ngangthoklubadu Avinash na haidorak labadi somnaba tare haiduna masada ipa pakhale Avinash na o ai bhab tare flight tongminarakpa mother India do kanano masak khangle Sarojini na noini hanna mamangda thengnaraklabra haibada Avinash na ngarang thengnai mana imagi maramda kai yamna tammi harai adura Sarojini na mana bu kai harakki haibada Priya na sigi wase hojik hainaragumse hairakpada Avinash na amu nangna haikhiba mayamdo ima da hairadi ima se yamna haraujadoine asi hairaga mama da monsillaga Avinash na hairai ima nangna haikhiba mayamdo ma mabungning yam sumatkrabane Priya du mana haikhiba wasing adu loina haidorakadra haiduna pakhatuna wangange tawrai aduda Avinash na nang ngahakta tumina layu ai ima da wasing do loina tamge loina haige haibagi tanja atuda Prakash na laklibadu kanano hairakpadagi makhoi pulap imungda changlai Sarojini na ingit tawduna ring pikhiba nupi duni hairakpada Prakash su kyan tarame Sarojini na Prakash ki nakta changduna hairai aina nangonda flight da nupi macha ama thengnai haibadu ningsingliba natra adugi nupi macha dune mamingna Priya kobune Priya du Prakash ta khurume Prakash na hairai mana ngarang dagine nangi maramda adum hairaga lairibase mana nangbu yam nuksina sonjabane Avinash na mu Priya da onsilaga hairai ai condition si ju chammane papa aina haijin banate mana sune ima bu yam nuksina sonjabane ima se yam phaba imani yamna nuksiba imani haina sonjabane Priya de Avinash na asengba loina haidorakadra khanbada masadu pakhatpana loire Priya na hairai anti aina sida laklibase anti gi ring du piba lakbane Sarojini du magi ring du manghauba saraga hairai o ai gi ring do ai di mangkhre na thawai kaya da warure aina yum sida ngarang daini mangkhre na matak makha ongai thiribase tumba chabaga amata changba nate Prakash na mu mating pangsilai ma ngarang dagine ring ado mangkhre haiduna tumba chaba khanglaktribase Priya na ma chatlagi haibada Sarojini na ngahak lai khuhaina khame adu Priya du chatlagi haina mu hairai maduda Avinash na yare chalo nang chatkhraga nangna engonda haikhiba wa pumbadu imada sitnana libige Avinash ki wa du tabada Priya du pai laitaduna phare ai ngahak laigi hairai makhoi punna phamduna wari sarami Sarojini na Priya da nangi ima baba na mafam sida karamba matamda lakani hanglami aduda Avinash na moi lakpa laktaba hapta amagi matungda di mahak imung manung punna USA da chatkhrakani Avinash ki wa du tabada Prakash ka Sarojini ka gi maithong du maksille Sarojini na mu hairai hari base chumlabra Priya na chummi hapta amagi matungda chatkhrakani hairaklame Sarojini na mu Priya da onsinduna hairai nang mafam sida laktabadi kyang koire adudagi Priya na chahi phanang koire hairakpadagi mana magi machanupaga punna chatlaga wari saruba yanabagidama machanupada Priya bu khoiba ngak puthokpiru so hairame
Avinash na thoraklambdaida mapaga mamagada I hate you hairame. Gari manungdani Avinash na kaida chalusi haino hanglakpada Priya na aduga lairi kaigino noi imung manungna amana amada I hate you hainai do haina hanglame. Aduda Avinash na aikoina I hate you hainaribado yam ka hena nungsibagini haina khumlai. Aduda Priya na kamaina no hairakpada Avinash na hairai. Kaigumba I love you haibasina samudra oiba tarabadi I hate you haibasina samudra gi arubado oigadoini. Kaigumba mi amabu thamoi sengna nungsiraba misak to kaina gadra khanbada thamoi da awaba mapi maduna ni amuk nungsiba henmanbagi I hate you hairibase. Priya na kari logic no adubo amukta tajadri hairai. Priya gi wahai duda Avinash tu nokcherame. Hojik Priya ga Avinash ka ju tamna naksinaba haurakle. Makhoi ani koiba punna chaminai cinema yengba shopping chu punna chalame. Aduga Avinash ki yumdasu amu Priya du lai. Mathangi numit amani Sarojini na Prakash ka wari sadana lairame. Sarojini na hairai yengo nangi na saase numit mari ni sure jogging chatribase. Aduda Prakash na chummini harakpada Sarojini na tapna ngango Avinash ta khini hairai. Sarojini na makha amuk tarai yengo ma hojikti Junnu kaukhiba male. Junnu haiba wahaidu tabada Avinash tu mathwai amuk nungaijade. Sarojini na makha amuk tarai masipum namakse Priya ki mapandagini. Aina mabu flat ahanba uba matamda imau nupi oiningkhibane. Yengo hojikti Avinash si kaya da haraujaraba. Prakash na mo saru nangse yamna singba nupini. Aduda Sarojini na tapna hayu ma amuk soidna hawlakpa tare haraklame. Hojik Avinash tu mama ka mapaga na sapwari ru tabada Junnu ningsinglaktuna mathwai nungaijaramde. Mathangi senda kabita gi luhongpamda amuk ulai. Priya na sumyeng thorakpada makhoina angang oiringaida panipuri yonkhiba nupado urame. Adudagi Priya na sangsinduna panipuri piyu hairame. Priya na angang oiringaida panipuri noikhairaga chakhiba dugumna hojikchu panipuri du noikhairame. Aduga hairai uncle aibu ningsinglibra. Aduda nupa aduna ningsingli nangdi yamna chauramle aduk chaurapau hojikchu panipuri adumaina adum sari. Maduda Priya na pilingaida asumna chaba hainakhibagini hairai. Priya na makha amukchu tarai. Aiga pilingaida thengnakhiba Seenu kauba nupa machado ningsinglibra. Adudagi panipuri yonba uncle aduna hairai. Mabu kaigi ningsingdani yamna nungsiba angangni. Mana phajaba music su adum khongkhibani. Priya na mu marak thatlaga hairai. Hojing ma cry da laikhrage uncle. Nupa aduna mu hairai. Aisu magi maramda hangba yab hangle. Adupu adum khangkhidre. Mi khara na haibada ma accident ama thoki hai. Adugi matung amu hana ukhidre su hai. Aduga hanagi park tu su thugairaga IT park ama oina sengwakre. Mafamduda aisu aigi panipuri yonbagi karbadu yadabadagi sumaina thawdo wathoki thabak oina tawba chatlairabani. Sigi matung Priya do yumda halaklaga mapi chatum taraga magi violin du khongduna leiri. Avinash somda mathwai nungaitana unglaga adumak leiri. Mathangi sinamada Sarojini na Priya da call tawraklame. Mana Priya da moigi yumda laktaba numinini sure kaidawrage haibada Priya na kabitagi luhongbagi thabak khara chille haina khumlaklame. Maduda Sarojini na adumna ngangtuna leiranu minute mangada oirabasu unanaba tawsi haraklame. Priya du yoropaga thongadu Avinash na hangdurei. Avinash na hairai ai nangonda phone tawrake tawrambane. Priya na mu hairai aisu nangonda call tawrake khalambane. Nangna call tawrakwa matamdudadi aisu luhongbagi thabak kana sinba tanja oikhibani. Avinash na luhongbagi thabak sillangbutudi kamdawre hairai. Adudagi Priya na hairai madugi wado nakanda amukta thango. Nang amadi nangi imung manung pulap luhongba laktrabadi kabita na hatke soidan hairani. Hayeng se music ceremony tarabane. Aduna nang soidan lao. Aduda Avinash na soidan lake hairai. Tanjado da Sarojini na mu kaino aikhoidi lau ka haidi aikhoi laktrabasu yarabra hairai. Priya na mu anti uncle ga nakhoi humpuna lakadabni hairaklami. Prakash na luhongbadi kari numitano hangbada hayengi mathangni haina Priya na khumlaklame. Prakash ka Sarojini ga du munna yengnai. Sarojini ki miyeng du Prakash na gyan taraduna magi machanupa du laptop tu amukta yengu lau hairaga puthokre. Sigi matung Sarojini na Priya da onsinduna hairai. Namanabigi luhongba laktoi sida aina yamna nungaiba amadi lei. Maduda Priya na karino haina hanglakpada Sarojini na nangi ima baba lakani haibaduda hena nungairibani haina khumlai. Aduga amuk Sarojini na khonjela du taptharaga makha tarai. Aidi aigi thamoida leiba wa pumpase dong adum ngangbane. Aina abigi thamoibu masak munna khangi. Mangonda amuk hangdrabasu yare. Nangdi numit nini humnigi matungda USA da chatkrani. Nang abi se nungsibra hayo. Priya du Sarojini gi wadu tabada ngakna ngak yengduna lei. Aduga hairai. Anti ai mabudi pame adubo aigi thamoi sidi kanagumba amagi oikre. Asi haraduna mapi tetholaga chatke haina onthorakpada Avinash leptuna leirame. Priya makha taramdana chatkre. Avinash na mamada onsilaga hairai. Ima karino tawribadubo.
Mana harauna mafamsida laklaga imana adumba wa hanglibadubu matang sabra ai mabu thinbiru khige asi haraga Avinash tu thokre Sarojini wa machet amatta ngangdana thokriba Avinash ta munna yengduna laikre gari manungdani Avinash na Priya da hairi Priya ai ta sengna soikre ima do matang matam yam chadabane nangbu wakhan nungai handabagi ima gi mahut sillaga aina soikre haijari Priya na mu hairi adudi nang na haribasi nangi nafamda aigi wakhal amata phaude natra Avinash na mu Priya ai nangbu pame aina minau ama thengna bada naksin na ba hona bada aduki mating matam yam sangna sangi adubu nangi nafamdadi aduma oikhide nangna USA sat khibada aina nangbu kaya miss tawgani nang khangbra aina nangbu sungkan khande haina nangna khallabadi nang yamna lale nangna imada nangi punsida kanagumba ama laikre haina haikibada aigi su adugumba misak ama aigi punsida laiki maduda Priyana asumbra haibada Avinash na hoi harai adragi Priyana amu nupido maraiba yamna phai harai Priyana makhamu tarai tasengna nang se yam phaba meni iseng seng hairabada nang haiba nupido aina isai tumda kalak sapa phawi adu tabada Avinash tu noi Priyana makhamu tarai imado nang saudana bakhara haibiyo aisu taha hekta thorakle Avinash na adugide kaisu khalluno aina phana batauge Priyana mu hayeng music ceremony da soidin unasi pung tarung makhadani kawgunu imaga babaga su yahala u harai mathange numini Avinash su music ceremony tu lai isai ama su sai isai adu losilakpada Avinash ka Priya ga munna yengnei adudagi Priya du mafam amada chenthorappada Avinash na tanaraga magi khudang thu pairakpada khuji du tekre adudagi Priya du sauna Avinash ta khupang na tharai mana khuji adu tekpada khupang na thari bagi maramdi khuji adu piklingai da Seenu na magi damang laibire khabat sing adu punsilaga amu achawboina nangna semdokpa khuji oibagini sigi matung sinasi prajenda mu lei hoje Avinash ki phone du da kaya mamal leiba posak yawbano haina hangdolaga yenglame Rishina kai fange hangbada karisu phangde diamond drug na chingba amata yawde hairai Rishina mu hairai adudi karigino karisu leitaba phone asigi mana asuk yamna mahan tahan libase masigi maram ai khangba pame aduga mana manghan tahan khiba potsing adugi list amasu semo adu hek haibaga Rishi gi manakta phamliba nupa ani duna list amamam puthorak aduga mana manghan khiba truck mobile mayam aduga car aduga pullaga karor ahungi maya tare haina haraklame Avinash na gyal lakpada masa tu punduna leiramle wall clock aduda yenglaga ngasai mana phone sempham da laikhiba matam don ningchinglaga ma mafam sida leiribasi pung ama henjilakle haibasi khangai mana koyeng yengbada makhada Rishi gi khongbu sing aduna nongmai sing sitok na leibudu urai nongmai sing adu sitokpadu Avinash munna yenglame hojik Avinash pullibadu nathong na bakano honari mana tawriba sing adu nongmai sitoliba kangbuduna urami aduga karemna makhoi masen nokna rami Avinash pulliba chokri duga loinana masadu chong tuna chatli usina sinna pulliba makhong adu dinan thorakle aduga mahangna chokri duga konana longna makhada chong tharakpada chokri adu teklaga hojikti masa pumbadu nanthok leiramliba sing adu mana phuba horai hojik Avinash ka Rishi ga mu akan mamong da phunari mada Rishi na Avinash phurame adagi Avinash na Rishi gi makhut adu amung leithek thamkhre magi khongbu mayam adu chensilaktuna ngasai sidokhiba nongmai sing adu pankhatna ba honei Avinash pantha ba tawduna chensilaga nongmai ama paikhatle Avinash na nongmai adu pankhatpa haladuna em tawrai aduga mana Rishi bu singkhatlaga magi khongbu marakta insilai aduga gari gi sopi yu hairakpada Rishi na magi car so adu pirai tanjaduna nupa amana thawful yawbani haiko hairakpada Rishi na thawful yawribani hairai aduga mu Rishi na wa amata hangjage nangi phone da special oiba ka yawi haibada Avinash na sauna nongmai du amu kap tawgi dap tawbadagi makha taraktre Rishi na sar nang chapiro hairami Avinash na pantha batawduna ngasai cab driver duna hairakpa music festival tawriba mafam du lai mana mafam du yorokpada Priya su thengnare Priya na hairai aina nangonda khupang na thakibado ai soikre aina nangi phone du hanjin call tawbani adubu switch off adum hairai aina call tawbada chatribadu aphaba maram amagi oirambasu yai kaigumba call ado chalamba tholaba nangna unase haibesu yaraktaba yai aduga ngasi unariba sisu unaramdaba yai ai ngarang ahingdi mikup ama fautum thade aduga ai pung khragi matungda amuk chatlani adubu aina nafamda lale haijadana mafamse thadoktuna chatlabadi aigi thamose aduki matik kairagani nangna ibu ngakpidrabadi ai mafamse thadoktuna chatpa ngammaroi Avinash na mikup amata ngairamu hairaga khuji yonpham stall adu changlaga khuji ama leiraga paisa asoibadu phau laudana Priya gi manakta changlatuna hairai aina soibani Priya khuji do nangi nafamdadi aduki mating mamal leiba oiramgani aduna nangna khuji do tekpada thamoi yam sopani aina tawkhribado khallubada ai yamna nungaite
Asi hairaga Priyagi makhuttu pairaga khuji leirakpa adu sijinbi. Avinash amu makha tarai. Ai hojik chattaba yararoi. Aduga nangna haikibadu yamna chume. Punsida thengnariba miyoising ase laibakta tamlamba khakta du thengnaba nate. Phare nungai yaifaba punsi ama oyo. Asi hairaga Avinash tu chatkhre. Priya su kaplaga mapi taitholaga lehawi. Somda Avinash to music instrument joliba nupa adugi manak changlaklaga ngasai nupi ama violin khongkhibra haina hanglami. Adura nupa aduna ngasai lakpa mayamdu adugi matik yami. Aina karamna khangani harai. Avinash amu amukta ningsingbiu nupi to chahi kuni thoi kolumdoi adagi lenga soidana oigani. CCTV footage kumba laigadra. Adura nupa aduna mu harai. Aikhoi ki stall city apikpani kadaidagi CCTV no. Avinash amu makha tarai. Ma violin su khongkhibane. Ma mafam sidagi kaigumba khara soidana leiramgani aduna credit card debit card kumbagi record jengbiu. Adura nupa aduna makhoi ki stall adudi case khakta oina lawi hairaklammi. Avinash upai leitraduna violin mayamdugi marakta amuba ama yawbudu lokhatlaga ngasai Priyana khongakpa music to khongai. Violin gi khonje lutabada Priya su kadomdono haina koyeng yengai. Avinash na music ado khongba muleplaga stall phamliba nupa adu onsilaga hairai. Sigi music sini mana khongkhibado amukta ningsingbiu. Adubu stall phamba nupa adu ningsingba thoktre warobinu haina amuk khumlei. Avinash makhata na music to amuk khongi Priya su somda kanna chelei. Avinash music to khongba lepaga amuk stall phamiba nupa adu onsintuna hairai. Masigi tune sini mana khongkhibado. Adubu stall phamiba nupa adu na hairai. Sir, ai nangi nateng di yam pangningbane. Aina ayuktagi laklamba oirabadi nangi nateng pangbang ngamlamba su yabane. Adubu aigi safety ayuk oide ai lakpa su kuidri. Ayukta kana laklamge haibado ai di khangdre warobinu sir. Priya so music khonglibadu kanano haina thiba leplamde. Avinash sum tamna thorakpada lupa chama chapi ama tabadu urami mana paisadu khungkaluba matamdadi phone number ama iduna leiramle. Adu bada thaina Junnu na number iraga thadaramba chama chapi do ningsinglai. Avinash banthaba tawdana mingondagi phone wairaga Priya da call tawrami. Adubu Priya su phone du kakthatli. Mahana call kaklibadu music khongak mi do kanano thiba honabagini. Avinash na hanjin call tawi adubu Priya su hanjin kaklaba tungda ikon kona paikhalai. Avinash na tapna Junnu haina kaurai. Priya to min lay Avinash na Junnu ai Seenu ne. Priya machin khumlaga harauba nungaiba na mapira chelai. Avinash na mu makha tarai. Junnu aikhoi ani pikningai dagi tinarakhibane nang aibu ningsinglibra. Priya handak su kari su khumde. Avinash na makha mu tarai. Aikhoi ani na angang oiringai u mathakta kabadu su ningsinglibra. Manipuri punna chakhiba singadu su nang ningsingdrabo. Nang na ai shagi oiba isai ama khongu haibada aina nangidaba music ama khongkhibado nang karimta ningsingdabra Junnu. Handakti Priyana amu hairai. Seenu nang kari tawrage phone ama khak tawrakpada asukkuina matam ase lauriba. Avinash na amu Junnu nangi number se ifamdagi mina munbi khibane. Aina nangbo asukkuiba matam se thirakhibane. Nangbo aina asuk sangwa matam se ngairakhibane. Nangi wakalta adum khanduna laikhibane. Ai nang yamna miss tawhe nang husik kadaida leige. Priyana Hyderabad ki music festival tawkham amada lei hairai. Avinash na amu masu mafam aduda lei haina hairakpada call adu tatkhre. Avinash na phone adu yengluba matamdadi phone adu switch off taramle. Priya su call tawba laknari adubu op laikhibana call adu chatre. Tanja adura violin amuk khongaki haiduna Priya violin khonglakliba maikai adu thiduna lai. Mayamna ikoi koishelaga Avinash na violin khonglambadu hojikti Priya su ure. Avinash na machinda Junnu haina kaurakpaduda Priya na mangak nomi. Avinash khutta pairamba violin du makhada thadagre. Priya chinsilaktuna Avinash da kolame. Avinash na I hate you hairakpada Priya su amu I hate you too hairai. Aduga makhoi ani nungsina mu konsinaraga background da khonjel aman hairai. Kaigumba thamoi anibu matam pumbada loinau tamlamlaba changningba matam changsanu. Matam kuina lapnaruraba su adumak thengnaduna panthong yawi. Aduga laibaktabu tamlamdraba phana nungsirabasu adumak kainai. Asumna matam sangna unarudraba makhoi ani unaduna film asi matang aswaida loisille. Matung tarakpa phajaba film explanation amu puduna lakjage. Chanbiduna channel asibu like subscribe amadi share tawduna support tawbiyo.